ngasi video sidi job ka mari na video amtang thagat chage hair video adudi SSC na conduct tawwa Delhi Police Head Constable oina join tawnabagi damak Nupa amasung Nupi gi oiba vacancy ni hairiba vacancy asi Nupa amasung Nupi ani magna apply tawba yai apply tawba si online da tawgadabani hairiba notice asi May gi date 17 2022 the Government of India Ministry of Personnel Public Grievance and Pension Department of Personnel and Training Staff Selection Commission New Delhi na thorokpa notice ni hairiba form asi online application oigedabani haibadi online da thajangadabani application thajanba hobagi matam asina date 17 May 2022 dagi horaga date 16 June 2022 bukni kanagumna thajaningba leiragadi video asigi last ta job center gi number yawni maduda contact tawbiyo aduga yamna kuppa marol paninglagadi SSC gi website amasung Delhi Police ki website tagi changaga mamu taba sing adu pabiyu haiba aigi video asidadi yamna maru oiba topic tudang nainajage aduga yamna kahenjan bahaibadi yamna mamutana paninglagadi website sing adudagi download notification adu download tawduna pabiyu hairiba recruitment asi matau karamna chathagadabno haibdu mayamgi mafamda khanghanjage madudi ahanbada computer based exam haidana Imphal da center tarakani aduga urkhul Churchanpur da su center pirakani hairiba center sing aduda computer based exam tharaga aduda mai palagadi physical test medical test skill test mai palaga last da merit list haidana list ama thoraga process asi loisangani hairiba recruitment adugi age limit adu mayam mafamda khanghanjarke madudi 18 to 25 January 1 2022 ki manungda jahi trampana kun manga fawa laiba oigedabani haibadi January gi date to 1997 gi mamangda poktaba amasung January 1 2004 gi matungda poktaba oigedabani aduga S ki oiba relaxation laigini haibadi schedule caste amasung schedule tribe ki oina chahi manga komthokani aduga OBC gi oina chahi ahum kongthokani aduga ex serviceman daidi sport person sport woman gi oina su chahi komthokpagi yamna lairi madu mamutabadu notification da pabiro kanagumbarna notification adu pamlagadi video asigi last job center gi contact number yawani amasung description da ju job center gi contact number hamjarage sida contact tawraga notification adu tharo haraga so dum tharakani hairiba thabak asigi qualification adu mayamda khanghanjage madudi 10+2 oigedabani 12 pass tawba oigedabani recognized board and time filling of application form recognized tawba board amadagi 12 pass tawba oigedabani amasung skill test oina English da typing 30 word per minute haibadi minute amada word kunthra namgadabani English da aduga Hindi da namge haibasu yai Hindi da namlagana 25 word per minute amada word kun manga Hindi da namgadabani masida English or Hindi namningba amada namba yai hairiba thabak asigi pay metric haibadi tolok ki level asi level 4 ni 25,500 tagi horaga 81,100 fawba hariba tolop adu lay face scale adu lay Nupa gi oiba vacancy adu mayam da haijake Nupa open haibadi general gi oina 217 chaniga tratet aduga EWS ki oina 50 OBC ki oina 123 aduga schedule caste ki oina 59 schedule tribe ki oina 54 total da chawga ahum 503 aduga ex serviceman ki oina general da 24 EWS da 6 OBC da 14 schedule caste da 6 schedule tribe da 6 total 56 punna Nupa gi vacancy asi chawga yankai mapanni Nupi gi oina piriba vacancy asi general da 119 chamaga trampan EWS da 28 kunipan OBC da humfu taret haibadi 67 schedule caste 32 kunthra ni thoi schedule tribe da kunthra 30 total da 276 ni head constable female ki oina vacancy piriba ase
ꯑꯗꯨꯒ NCC ꯁꯔꯇꯤꯐꯤꯀꯦꯠ ꯍꯣꯜꯗꯔꯁꯤꯡꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯄꯤꯔꯤ ꯃꯗꯨꯗꯤ NCC ꯁꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯒꯗꯤ incentive bonus mark asi 5% bonus mark hapakani aduga NCC B certificate paragadi 3% hapakani NCC A certificate paragadi 2% hapakani maduna NCC gi certificate paragadi online application thajanba matamda suksoi soidana kaukthoktabi hapiyu haina nisingjari hairiba form asi thajanbagi fee asi general men's general gi oina ₹100 aduga women candidates schedule caste schedule tribe PWD ex servicemen gi oina fee laujade adubo job center gi oiba charges haibadi application adu thajan bibagi charge khara di leiramgani adu job center da kya lauguno haibadi job center ga tanabiro isa isana thajanba hairagadi isa isana adum thajanbiyu aduga khudongchadragadi job center asida contact tawbiyu hariba job center sida screen da thoe aduga description da ju hapcharamage aduga kari kari document changadabano amasung kamaina tawgadabano haibadu akuba marol amasung notification pamlaga su job center asida paw phonabiro haina ningsingjari